अहानबदा मरुओइबा पाउ लोक सभा मणिपुर की मरुओइबा बिल अनि पास तौबगा लोइनना लुपा crore लिसिंग अनि चनिपान मरिफुद्रा निपान की सेंफम एलोकेट तौख्रे FNCC na chathariba banga mari lenna Fox की ममिंग पलकपा लाइवक थीबनी हाइना फेडरेशन ऑफ सिविल सोसाइटी Fox की माइकेडी की फोंतोरकले हौखिबा लेबाक पोकपा नुमिता उत्तराखंड थोखिबा फ्लाश फ्लड मियोय याखै थीबा खंगना लैरी लोइना मियोय हुमफुद्रा अमदी रेस्क्यू तौरी हाइना आर्मी की ऑफिशियल सिंगना फोंदोरक्रे Northeast Window Sandok Sariba Numidangi Pau Ming Tabiriba Singbu Jan Mabamna Krumjari Hausak Pau Sandokna Pizari Lok Sabha Manipur की मरुओइबा बिल अनि पास तौबगा लोइनना लुपा crore लिसिंग अनि चनिपान मरिफुद्रा निपान की सेंफम एलोकेट तौख्रे मणिपुरदा लैबा PR लिंगाक निंगथिना चलाइबा ngamdaba ngasi Lok Sabha GST amendment bill amadi appropriation bill 2025 pass tौख्रे bill ani asi state asigi financial maintaining amadi administrative continuity ga mari lenina pass tौखिबनी hari the Manipur Good and Services Tax Amendment Bill 2025 asi handakta GST Council na approve tawduna nauna semtokpa GST framework ka punna chatminnaba yaba bill ni bill pass tawba da Finance Minister Nirmala Sitharaman na phongdokibada Manipur da hauzik leriba fiba masida amendment asi yaudrabadi khudong chadaba kaya mayuknaba yana leire haiba wafam thamki उसके खिलाफ वोट कर रहे हैं, उसके खिलाफ वोट कर रहे हैं। ये मणिपुर जनता सामना समझना चाहिए। So I rise to move. Aujla ji, please. Aujla ji. I rise to move to leave. You should have. I'm 20 E's for introduction, sir. Mani Vitt Mantri. 20 E's for introduction. Item number 20E. Yes, that is for introduction. 20. You are all right with it? Okay. I rise to move for leave to introduce a bill to authorize payment and appropriation of certain sums from and out of the consolidated fund of the state of Manipur for the services of the financial year 25-26. I rise to move that the bill to authorize payment and appropriation of certain sums from and out of the consolidated fund of the state of Manipur for the services of the financial year 25-26 be taken into consideration. FNCC na chathariba banga mari lenna Fox की ममिंग पलकपा लाइवक थीबनी हाइना Federation of Civil Society Fox की माइकेडी की फोंदोरकले Fox की Secretary Information and Public Relations Fox Neris Mangana खुदियक बीदुना थादरokpa चेरोल अमदा ngarang lamdam asiki tongan ba local TV channel singamadi ngasi Imphal फोंबा पाउचे खरदा Working Committee of Dikuki Civil Society Organization 𝗔𝗡𝗖𝐾𝐶𝐶 amana hauzik naga foothills coordination committee FNCC na 𝗔𝗡𝐶𝐞 𝐍𝐞𝐰𝐬 mathakta thingba thamduna chathariba banasi Federation of Civil Society Organization Fox Manipur gi luchingba TH Maniharna insinduna chathabani haiba pawasi yumfam yaudabani mari makhong samnadaba aranba wafam amani loinina FNCC na chathariba ban asiga Fox Manipur gai karigumba hiram amatada mari leinade 𝗔𝗡𝐾𝐶𝐶 na फोंदोकलिबा वाफम असिदी मखोइना तौरिबा अरानबा थबकसिंग लोसिनबा होनबदा Fox की प्रेसिडेंट फमदगी हौखिबा था मरी की ममांगदा टर्म लोइदुना अमदी मसाना रेजिग्नेशन पी सिंदुना पोथाख्रबा लुचिंगबा अमदा मराल सिजनबगी थवंग असि तराइना लौई अरानबा नैरेटिव सागतुना अमदी अरानबा हिस्ट्री सेमदुना लमदमसिदा मखोइगी खोंगदा फम सेमनेबा होनबगी थवंग मियामना खंगी नगा फुटहिल्स कोऑर्डिनेशन कमिटी FNCC ना चंगसिलिबा बन असिगा मरी लेना मीडिया दा थमकिबा वाफम
ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯅꯥꯒꯥꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯖꯔꯃꯟ ꯔꯣꯗ ꯑꯦꯂꯤꯌꯁ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕ ꯌꯥꯔꯣꯏ ꯂꯝꯕꯤ ꯑꯁꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯔꯨꯠ ꯑꯃꯅꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯁꯤꯒꯅꯦꯇꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯥꯗꯔ 1,000 ꯍꯦꯟꯕꯒꯤ ꯀꯦꯝꯞ ꯑꯃ ꯅꯥꯒꯥ ꯇꯥꯕ ꯂꯝꯗ ꯁꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯗꯕ ꯏꯂꯤꯒꯦꯜ ꯃꯦꯟꯃꯥꯔꯤꯁꯤꯡ ꯈꯨꯟ ꯇꯥꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯧꯅ ꯈꯨꯟ ꯃꯃꯤꯡ ꯊꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯧꯗꯨꯅ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯋꯥꯐꯝ ꯑꯃꯗ ꯐꯣꯛꯁꯀꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯩꯅꯔꯛꯄ ꯃꯈꯣꯏꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ उथोरक्पनी हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फॉक्स मणिपुरना लौई हाइना चेरोल असिना मखतारी करिगुम्बा वर्किंग कमिटी कुकी CSO ना नेशनल हाईवे नंबर 2 थिंगदुना पोचे पुथोक पुसिन तौबदा अमदी सथोक ससिन तौबदा अयत अपन चथरबदी नगा ताबा मफम सिंगदा एक्सेप्शन अमत यावदना कुकी सिंग सथोक ससिन तौबदा थिंगलगनी हारी हारिबा मफम सिंग अदुदी नेशनल हाईवे नंबर 2 नेशनल हाईवे नंबर 37 अमदी नागालैंड पेरेंट डिस्ट्रिक्ट फाउबा अमसुंग असम की NC हिल्स फाउबनी हाइना FNCC की इंफॉर्मेशन एंड पब्लिसिटी कमिटी ना थादरक Chirol asida khangalakli Chirol asina makatana hariba group sing asina ngamkai khopsilakpa rajniti manipulate tawrakpa amadi lamdam asigi tangdu leita bada khudong thiningai oiba lambi sing chatharakli makhoi gi apunbagi puwari da amana amada cooperation pinaduna leirakpani masida amana ama nungsinadaba leiti haina fongdurakli hariba ban asi maru oina 𝐶𝐄𝐯𝐬 amasung working committee kuki CSO gi banner makhada leiriba kuki expansionist force singna chatharakpa thawong singi mayokta chathaba banni national highway da tha Kuntaret hena blockade chathaduna Manipurda ransom tanbagi thawong makoina chatharakpa asi economics terrorism gi thawong ni haina fongdorakli naga taba mafam singda hojik tathariba ban asi matam kuinadagi sanchi leina amasung ikai khumnabaga loinina naga singa hingminnaraklaba zomi natroga marlusai mizo committee singda atamnana tawman natte haina charol asida FNCC na fongdorakli Haukiba leibak pokpa numita Uttarakhanda thokiba flash flood da miyoi yankai thiba khangdana leiri loinena miyoi humfudra amadi rescue tawre haina army ki official singna fongdorakre haukiba leibak pokpa numita Uttarakhanda thokiba flash flood na maram oiduna sokhalaba Uttarakhsi district ki manung chenna leiba Darali village jangasi humni suba numit ki rescue operation da miyoi yankai henbana thiva khangdri loinena ngasi miyoi humfadra amadi rescue tawbaga loinena rescue tawkiba miyoi sama mari fadra suri haina army ki maikedi fongdorakle Uttarakhand ki chief minister Puskar Singh Damina Uttarakhsi district ta leiba rescue team ga loinena nonglei nusit amasung nongkana chubana yamna tamthina sokhalaba mafam singda operation sing pangthoknaba Chatringai mamangda unaduna wari sanaki nakalamaromda Pipalkoti ki manakta leiba hillside ki chentharakpa isingnas maram oiduna Badrinath National Highway thumzin bana maram oiraga maru oiba lambi singda chatok sasin tawbada athingba thamli Uttarakhsi district ki cloudburst na sokhalaba area singda rescue ki thavak sing khongjal yankhalakpaga loinena Gangotri Dam dagi Thunglaraba pilgrims singbu aso engam yaudana lauthoknaba maroiba authorities singna fongdorakre amadi nakalamaromda Maharashtra gi Jalgaon district ki miyoi taratarok thiva fangdana leiri haina Jalgaon gi collector Ayush Prasad na fongdoraki mafumaduda miyam amasung tourist singi mathakta ising ichau thokibana maram ojuna mafumaduda hotel kaya amarom saba yauriba sinmi sing yauramba yai haina mahakna makhataki
Manipur ki oinasu City Convention Center da Threads of Tradition Weaving Culture Through Handlooms haiba thimda National Handloom Day ki thoram pangthokre thoram aduda saruk yakiba Chief Secretary Dr. Punit Kumar Goel na Handloom Day asi leiriba weavers amadi artisans singi yamna maru oiba numit amani loinina Manipur ki oinasu yamna strong oiba social amadi cultural identity sing Fisalon sa tawbuda utok pangami haina fongdoki maak damaka tana moirang fi amadi wangkai fi tongan ba fazaraba puwari ga sagon na bawari sing leizai amadi mioi lak ani henbana handloom worker oiduna sector asida chawba thodang loduna India ge handloom map ta mafom ama kanba ngamli haina su fongdoki badanatana Manipur gi oina Chauthok Saningai Oiba top gun chenba design charter yankai amadi recognized tauraba handicraft kuntaruk leizai haibawa famsu thamki loidena government ki maikiri su artisan amadi weavers singbu bating pangnaba scheme kaya hodokli amadi makoi gi darkar oiba polam sing supply tawduna lakli makha tanasu supply tawnaba thabak sing paikhatkigani haina fongdoki thoramaduda Manipur Threads of Heritage Hands of Prosperity amadi From Loom to Legacy Craft Story of Manipur haiba film amasu amadi lyricsu launch tauki thoramaduda Padmasri Machihan Sasa Padmasri Radhe Sarmi Self Guruji Santi Devi Mrs. Orinita Das Associate Professor Nif Silong National Awardee 𝐿𝐻𝐸 Director of Handloom and Textile Manipur Alangbom Zidan amadi artisan singna saruyaki Manipur Police na thiva humagi thabak chathabada khutlai sing fagatpa ngamkhibada natana lalholuf amagi kadar ani faba ngamkre Manipur Police na Churchandpur District ki Gothol Village na thiva humagi thabak chathabada 𝐾𝐲𝐸𝐷 rifle ama empty magazine ama improvised mortar pumpi ani improvised rocket bomb mari amadi improvised mortar pumpi round 38 fakat pangamkre nakalamaromda lona thingkraba lalholuf KCP PWC ki kadar ani tongan ba mafam singdagi fabangamkre kadar ani adudi tauthong mamang leikaidagi ingudam Tularanjan Maitei alias Abung Maitei chahi Kunmapan amadi Uremam awang leikai dagi lai frapam herozit midai jai nymphumap mathoini Nesogi executive meeting da Manipur da thokliba irangi mapung oina khanakhrei haukiba numita North East Students Organization Nesogi executive meeting ama All Assam Students Union AASU na yumbu oiduna Guwahati da pangthoki hariba meeting aduda Neso component organization singna magi state singda thengnoriba issue sing puthok tuna punna khangminaki loinena NE reason da thengnoriba common oiba issue sing su kupna khanaki pangthokiba Neso executive meeting da North East state singda jaili sangsina thengna duna lakliba illegal immigrants singi issue mar oina Manipur da thokliba chai ani henjilaklaba irangi matangda khanaki Loidena Manipur da thokliba chai ani helaklaba irang asigi athubada warishin ama puraknaba Neso na punna mari lenaba singda taksinba North East State pumbada illegal migrants sing detect tauba amadi deportation taunabagi thavak laukhatnaba Union government da taksinba haibana chingba warepsu lauki District Administration Thawal na haukiba July 13 dagi hauduna chathakiba eviction ki sarogama oina ngasisu district asigi wangkem amasung yaripokta Khasland da sasinba building amadi atai structure sing lauthopagi drive chathakre SDO Thawal M Ranjita amadi mahaki staff sing amasung Deputy Commissioner Thawal Hana Kamai yauna chathakiba drive aduda wangkem bajar amadi masigi akoibada lambi singda niyom kaina state Land singda sasinba dukan amadi atai structure kaya sidoki drive asina makha tanar yaripok bazar amadi masigi akoibadasu lengaki lamda sasinba building kaya ama sidoki panbayai drive asigi makhada ngarang su lilong SDO na luchingduna waithau tangjeng amasung kiam babu bazar gi paringda drive sathaki SDO thobal nasu sangai yumphom gi mafam kaya da drive chathaduna structure kaya thudeki
𝐋𝐢𝐯 𝐍𝐞𝐰𝐬 Medical College World Breastfeeding Week 2025 Pangthokre Prioritize Breastfeeding Create Sustainable Support System haiba thimda Department of Community Medicine Churachandpur Medical College Manipur na sentuna thoram adu pangthoki thoram aduda Dr. C.S. Arun Kumar Dean Academic Churachandpur Medical College Professor 𝐋𝐢𝐯 Administrator Churachandpur Medical College Dr. 𝐂𝐠 𝐸 Subdin na thoy mithunglen oina sarugyaki makha tarakpada C.S. Arun Kumar na phongdorakpada thoram asi tha ama chupna chathagani angang singi oinadi mamagi khomlangdagi hena faba leite tungi pikliba angang sing na ana ayek yaudaba leinatina chendaba ohensi haina phongdoki angangi oinadi sidage na faba leitre akoi tungi asa toriba piiba angang sing masi apaba masamo phaba leinatina chendaba yumbiren ma oenaba akoi honasi adaga loina na mama singda ena hajaga dobudi angang chichi hek pokpadagi na kom thoi babawdi mabuk tanna pitak piraga hek mabuk kai babaw pitak piba adoga angang ji dum matna tumjagini adoga birthing tawraga tum tumjagini hawgalapada magi ising chachallaga amu kom take dum hai tawrakani magi sign kablakani siki laiba mawong chida adum angang chi yokat piro apabangang wenbio aduga school chatpam tamda magi apabangang duna apabanu moirakani aikoi moi medical tamukpa tamda Indian medical graduate apabama akoi na putongna badum hona jage Center for Study of Social Inclusion Manipur University Amadi Maharaja Bodhi Central College Imphal na sinduna nomagi eba international workshop fama pangthokre Sustainability Inequality and Social Inclusion haiba thimda MU gi court hall da pangthokiba tharam aduda Professor Memcha Loitongvam Dean School of Social Science Manipur University Professor Sasi Nandaivam Department of Economics University of Bath United Kingdom Dr. Vavananda Singh D Principal Maharaj Bodhi Center College Imphal Amadi Professor S. Sudhir Kumar Singh Director Center for Study of Social Inclusion Manipur University na sarugyaki UN ki Sustainable Development Goal is a mi punimak taadi loin tanar bangatani adubu outside of academia dati ko and practitioners that the common people that the understanding say masi kari no exactly magi manung hutpa can issue do amasi partner dum khangna deba but masi manu khara manung hutpa issue do khangba jam important oeba asai sige goals me amje achieve to buta aduna ngasai sumba workshop ama to bai se says that the sagi labor goal singziki magi more important ano kahita manung hutpa issue do puthorkani aba se discuss torkani aduga once workshop sil loraga sida attend to me amjuna ko my just academic magi academia gi world sida discuss to natana mapanda academia gi mapanda liba mi ga su actively discussion to ba horkani adodi academia da natana mapanda liba singsu because majority of the people the outside of academia and more to the importance of the sustainable development goals khan bayam dakar or the ultimately goals achieve to target me punimak participate to taban participate to go means the anam man the outside of academia ba adana adu participation do poragna bai ta outside of academia da UN gi sustainable development goals in khara mamut ta khara manung na khangan kan to go discussion tong ba adugi potu dakar oiba aduna sumba workshop sina adugi opportunity do piba Nominini Chupna Chathagadaba Pedagogy and Orientation Workshop AI 2025-2026 ngasidagi haudokre Capacity Building Program on Design and Entrepreneurship CBDE haibathim da pangthokba Haukiba program adu National Institute of Technology Manipur NIT Manipur na Indian Institute of Information Technology Design and Manufacturing IITDNM Kanchipuram ga khusam naduna pangthoki Thoramadda Dr. Ngangbam Ramezi Dr. Wangkhairapam Bandana Dr. Asutosh Kumar Singh Dr. Navajit Sarkar na program
convener oiki. Amadi Dr. Bhavani Sankar Das, Dr. Vinod Kumar Viswakarma, Dr. Satendra Kumar na resource person oina saruyaki. Silchargi Vangavavanda Young Manipuri Council Assam YMCA gi chai ama subangi mapokumon thoram mapung fana pangthokre ngasigi thoram aduda Young Manipuri Council Assam YMCA ki President Raman Luwang, Manipuri Autonomous Council Demand Coordination Committee Assam ki Chairman Kangabam Santi Kumar Singh, retired ACS Manipuri Saitya Parisad Assam ki former President Ngangom Joy Kumar Singh, YMCA ki Legal Advisor Ngangom Ramakanta, Ethno Heritage Council Harikon, District Council Jarivam ki President Sanjam Sani Kumar Singh, Women Action Committee for Village Protection ki President Sunita Konthozam na Chingbana Sarugyaki. Thoram ki Chief Guest Oikiba Kangabam Santi Kumar Singh, retired ACS na haikibada nauna safonglak liba Young Manipuri Council Assam YMCA na Assam gi maru oina Manipuri Singh gi achoba thaudang kaya lauduna amadi Saukhatpa afaba thabak kaya taurakani haina phongdoki loinena hauzik mangda tariba Assam Manipuri Singh gi demand sing punna khona minaduna mai pak naba khona minasi haiba wafam sing phongdoki. Arabidam reba pa amana bizari. Lok Sabha na Manipur gi maru oiba bill ani pass tawbaga lonina lupa crore listing ani chanipan marifudra nipan gi send from allocate tawbre. FNCC na chothoriba bangamari lenina Fox ki maming palakpa laibak thibani haina Federation of Civil Society Fox ki maikidigi phongdorakli. Haukiba leibak pokpo nimita Uttarakhand da thokiba flash flood da miyoi yankai thiba khangdana leiri loinena miyoi humfudra amadi rescue tawre haina army ki officials singna phongdorakre. Northeast Vindona Sandok Sariba Nimidangi Pao Matangsa Daloi Zare Ming Tabiriba Singbu Amuka Hanna 𝐶𝐿 Kurumjari. Central Government ki thabaki exam mai pake khalagadi kari pagadabano khangbadagi Kari paroi dabano khangbana hena maru oi. Russell Coaching Institute Mayang Imphal SSC Defense Samadi Banking Exam Singi Thataruki Boarding course hauzaragani. Mafamasida boarding the labor satro khudingmak thabaki exam singda written da 100% success oiri. Mafamasida sakdaraba retired Navy Air Force Samadi subject expert singna takpi tambiri. Boarding the labor satra sing no madapung tara ozaga lunena larik pahanbaga lunena pung amagi physical training su pichari. Mafamasida subject khudingmaki shortcut methods su takpi tambiri. Akagnaba sit masing kun khaktani. Yaubining basingna mayang Imphal Bangun buya leirakta leiba Russell Coaching Institute ta lakpiraga registration tawbihau natroga. Akupa marol gidamak mobile number 8289 833 957 da contact tawirau.